पुंग खरा लॉकडाउन कोमथोकपना ख्वारंबल कैथेल यावना मफम क्यादा पोचै लेब लाखिबा मियामना चिकना साइनबा ngamkhidre COVID-19 virus ngasigi tinkiba miyam aduna makha tana ka hena sandorakadra haina akiba fawi haina miyoi kyana phongdoknarakli ngasi lockdown komthokpadagi Thoubal bazar da su miyamna pochai leinanaba thongnarakhi Deputy Commissioner Thoubal na thokpa order amagi matung inna lockdown gi pung khara komthoklingai asida miyam thoraktuna chana thangnanaba polamsing leisinakhi Sana thangnanaba pot leinanaba lockdown matam khara komthokpa sida maram chadana thorakpa miyuising Thoubal police na farba matungda Thoubal mela ground da detain tawduna thamkhre March tang taragani thoida More dagi Bangalore chatkiba nan Manipur ama novel coronavirus positive oibadagi mahakanaknaramba More dagi miyoi taragamapan test tongnanaba Imphal da pukre Handakta Minister Famdagi disqualified taukraba ex-minister Shyam Kumar gi worker singni haiba singna yum amadi gari kaya amang ata tholamle Bisnupur Police ki SP gi luching makhada ngarang numidang niam lana oil tanker dagi thau khaidoktuna yonanaba honaramba miyoi kaya phagat pangamle Malem asida lightjet ama oina sandorokliba tamthiraba laina COVID-19 asi thengnanaba Rims Hospital asinasu miyam gi asoba diet talobaga loinana handak anoba dialysis machine tara amaga amuk thunglare hairi Sahi asigi February gi tang amada TOMTV na khanana sandokhiba pauda lamsang kendra gi manung chanba haurang sabal laikai dagi konthojam thajamanbi gi imung manung gi awabada asem kiran amadi mahaki imung manung na sel gi tengbang tawduna imung manung gi awabada sarugya khre Rangpur Community Medical College Bangladesh da MBBS tambal loiraba matungda yumda thorakpada border seal tawkhibadagi thorakpa yadaduna lambida panduna lairiba Manipuri gi mahiroi taraga hundoibu athuba matamda yum yoraknaba Chief Minister na tengbang biu haina mama mapasingna phongdorakli Waikho Mani Girls College ki mahiroi singna hand sanitizer semnaga District Administration Thoubal District Police Thoubal amadi Thoubal paumi singda khudol tamkhre